Kuki Narco terrorist Manipur Dagi Maru Phangna Takthoktri Phaoba RK Rabei Hakchang Loukhiroi haina MAMPIL President K Padamabati na phongdorakli. Ngarang moirang mairembam laikai da thokiba laibak thiba thodok adugi matang da ngase moirang da paumi singa unaba amada MAMPIL President Padamabati na hai ngarang ngang khalawai mading da laiba Kuki khuldage Kuki singna rocket bomb kapsalaktuna attack chatharak pada laikhidraba RK Rabei gi thawai yaudaba hakchak moirang AC gi MLA Thongam Santi na miyam da thazaba bibidage Rabei gi thawai yaudaba hakchak ngadot na bidang athengba mok to pukhrei Kuki Narco terrorist Manipur Dagi Maru Phangna Takthoktri Phaoba RK Rabei gi thawai yaudaba Hakchang Loukhiroi miyamna lan thum amade punsi ngak semba ngamdraba Central Security Force Manipur Dagi lauthokadabane karigumba miyamna taliba demand na se thabak to onthoktrabade Manipur da laiba CSO amadi maira paibi singa loinana makhal makha kayagi khongjang changsilakani haina mahakna makhatakhi Koina lepna jariba aroiba mifamna hairiba dead body si aikoina Kuki Narco terrorism asi Maru Phangna Takthoktri Phaoba aikoi asiba chang lodaba haina su lepna jare aduga miyamgi punsi amadi lan thumkan bangamoidaba adugumba central processing thajin bira iba mayam sisu athubu matamda lokthokpiyu aduga masi tawdaba taragadi aikoi makhal makha kayagi Manipur gi laiba civil society organization sing maira paibi punamaki mateng laurakanda makhal makha kayagi khongjang changsin jarkani haina su thamjari